ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ꯫ ꯉꯁꯤꯅ ꯑꯃ, ꯍꯌꯦꯡꯅ ꯑꯃ, ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯃꯥꯅ ꯍꯤꯡꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯍꯤꯡꯂꯤ꯫ ꯃꯄꯥꯕꯨꯡꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ ꯑꯃ ꯐꯥꯅꯤꯡꯆꯤꯠ ꯑꯣꯏꯔꯛꯂꯤ꯫ ꯊꯕꯥ ꯃꯁꯥꯗꯨ ꯏꯔꯩ ꯑꯃ ꯂꯩꯇꯥꯖꯗꯦ꯫ ꯃꯄꯥꯒꯤ ꯑꯅꯥꯕ ꯑꯗꯨꯗ ꯐꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯄꯥꯝꯗ ꯃꯄꯥꯕꯨ ꯌꯦꯡꯁꯤꯟꯕ ꯑꯁꯤ ꯈꯔꯗꯤ ꯇꯣꯏꯔꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯣ ꯄꯥꯕꯨꯡꯕꯣ? ꯏꯅꯝꯇꯣꯟꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯪꯒꯤ ꯋꯥꯗꯤ ꯈꯨꯝꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯃꯗꯨꯗ ꯊꯕꯥꯅ, ꯄꯨꯡ ꯌꯧꯔꯕ ꯑꯁꯤ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕ? ꯑꯁ, ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯑꯃ ꯅꯥꯏꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯄꯥꯕꯣ? ꯑꯗꯨꯛ ꯐꯖꯅ ꯅꯆꯥꯅ ꯆꯥꯕ ꯊꯛꯄꯗꯪꯗꯤ ꯃꯇꯝ ꯅꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯄꯥꯛꯅ ꯐꯒꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯕꯨ꯫ ꯃꯪꯒꯤ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗꯦ꯫ ꯊꯕꯥꯅ ꯃꯄꯥꯕꯨ ꯌꯦꯡꯂꯒ, ꯅꯆꯥꯅ ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯂꯩꯔꯛꯏ, ꯁꯤꯒ ꯈꯔ ꯆꯥꯁꯤ꯫ ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯂꯨꯒꯦ ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯃꯅꯝꯃ ꯑꯇꯣꯝꯕꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯈꯪꯉꯤ꯫ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕ ꯑꯗꯨꯅ ꯍꯦꯛꯇ ꯉꯟꯅ ꯂꯥꯛꯄ ꯉꯝꯗꯦ꯫ ꯄꯨꯡ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯄꯥ ꯑꯅꯥꯕ ꯑꯁꯤꯅ ꯆꯥꯛ ꯆꯥꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯐꯨ ꯎꯌꯥꯜ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯄꯨꯡꯗꯤ ꯌꯧꯈ꯭ꯔꯕꯁꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯕꯨꯡ ꯑꯃ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯁꯠ ꯊꯣꯡꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯁꯤꯈꯤꯕ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯥꯡ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯉꯥꯎꯆꯠꯅ ꯍꯧꯕꯅꯤ꯫ ꯊꯕꯥ ꯆꯥꯛ ꯏꯟꯁꯥꯡ ꯊꯨꯅ ꯊꯣꯡꯉꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯎꯄꯨ ꯐꯥꯛꯇꯨꯅ ꯀꯔꯤꯅꯣꯃ ꯀꯣꯏꯊꯤ ꯊꯤ꯫ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯊꯕꯥ ꯂꯩꯔꯝꯕ ꯑꯗꯨꯗ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ꯫ ꯀꯩꯅꯣꯅꯦ, ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯊꯣꯡꯂꯤꯕꯣ? ꯄꯥꯕꯨꯡꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯌꯦ꯫ ꯄꯨꯡꯗꯤ ꯌꯧꯈ꯭ꯔꯦ꯫ ꯄꯥꯕꯨꯡ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯕ꯫ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯑꯍꯩ ꯑꯄꯥ ꯁꯥꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯣ? ꯂꯥꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯑꯋꯣꯠ ꯑꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯕ ꯅꯤꯡꯉꯣꯜꯗꯤꯅꯦ꯫ ꯂꯥꯏꯃ ꯑꯩ ꯇꯟꯖꯩꯗ꯫ ꯊꯕꯥꯅ ꯏꯇꯞ ꯇꯞꯅ, ꯏꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯝꯗꯕ ꯑꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ꯫ ꯍꯣ ꯃꯗꯣ, ꯑꯍꯩ ꯑꯄꯥ ꯁꯥꯕ ꯀꯧꯏ ꯍꯥꯏꯕ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯒꯦ? ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯤꯕꯨ ꯃꯊꯣꯡ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯅꯒ ꯈꯟꯕ꯭ꯔꯥꯕ? ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯄꯥꯅ ꯆꯥꯛ ꯆꯥꯅꯕ ꯑꯩꯅ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯊꯣꯡꯗꯦ, ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯦ ꯑꯁꯤꯅꯤꯅꯦ꯫ ꯏꯅꯝꯃ, ꯑꯩ ꯑꯗꯨꯝꯅꯗꯤ ꯍꯥꯏꯗꯦ꯫ ꯍꯣ, ꯍꯥꯏꯗ꯭ꯔꯕꯁꯨꯅꯦ, ꯅꯪꯒꯤ ꯀꯩꯗꯥ ꯑꯗꯨꯅꯗꯤ ꯍꯥꯏꯔꯦ꯫ ꯑꯩ ꯈꯪꯉꯤ꯫ ꯅꯤꯡꯉꯣꯜꯅꯅꯦ ꯑꯋꯣꯠ ꯑꯄꯥ ꯁꯥꯅꯨ, ꯑꯔꯦꯝꯕꯗ ꯅꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯔꯦ꯫ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯇꯔꯨꯕꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯊꯕꯥ ꯋꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗꯦ꯫ ꯇꯔꯨꯕꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯩꯅꯥꯛꯇ ꯌꯥꯔꯤꯕ ꯆꯐꯨ ꯃꯈꯨꯝ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏ, ꯌꯦꯡꯉꯨꯅꯦ ꯁꯤ, ꯆꯥꯛ ꯀꯥꯏꯁꯤꯕꯨ ꯄꯩꯈꯩ ꯍꯦꯛꯇ ꯊꯣꯡꯉꯤ꯫ ꯍꯩ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯝꯃ, ꯆꯥꯛꯀ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯃꯁꯤꯒꯤ ꯆꯥꯛ ꯃꯌꯥꯝꯁꯦ ꯅꯣꯏ ꯅꯄꯥ ꯑꯅꯥꯕ ꯍꯅꯨꯕ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯔꯅꯤ ꯍꯥꯏꯕ꯭ꯔꯣ? ꯏꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯝꯗꯕ ꯑꯗꯨꯗ ꯏꯅꯝꯃ ꯍꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯁꯤꯡꯒ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ꯫ ꯅꯪꯀꯣ ꯌꯥꯝꯅ ꯍꯩꯁꯤꯡꯃꯟꯈ꯭ꯔꯦ꯫ ꯅꯪꯅ ꯍꯦꯛꯇ ꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯩꯄꯥ ꯁꯥꯔꯤꯅꯦꯕ꯫ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩ꯫ ꯑꯁ, ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯩ, ꯑꯁꯨꯝꯅ ꯈꯛ ꯅꯪ ꯃꯇꯨꯡꯗ ꯇꯧꯅꯤ꯫ ꯅꯪ ꯑꯐꯕ ꯈꯛ ꯑꯣꯏꯔꯦꯀꯣ ꯅꯪ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯤꯉꯣ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯥꯡ ꯇꯥꯛꯍꯟꯕ ꯂꯥꯛꯄꯅꯤ ꯈꯪꯂꯕ꯭ꯔꯥ? ꯏꯅꯝꯃ, ꯊꯕꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯍꯥꯛ ꯅꯤꯡꯉꯣꯜꯅꯤ꯫
ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯝꯃ ꯑꯅꯤꯁꯤꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯣꯛꯇꯦ ꯍꯔꯥꯎꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯛ ꯂꯥꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯗꯕ ꯉꯝꯂꯣꯏ ꯃꯄꯥ ꯍꯤꯡꯂꯤ 마부 헥 ꯄꯣꯛꯄꯤꯕ ꯃꯄꯥꯅ ꯃꯁꯥ ꯁꯣꯟꯅ ꯍꯤꯡꯂꯤ ꯃꯍꯥꯛ ꯃꯄꯥꯕꯨ ꯅꯨꯡꯁꯤ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯔꯨꯕꯤꯅ ꯁꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯄꯥ ꯍꯟꯅꯨꯕ ꯑꯅꯥꯕꯁꯦ ꯑꯩꯅ ꯀꯔꯤꯝꯇ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯗꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯅꯆꯜ ꯑꯩꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ ꯍꯣ ꯌꯥꯔꯦ ꯈꯪꯉꯦ ꯁꯦ ꯃꯤꯠꯅꯗꯤ ꯈꯖꯤꯛꯇ ꯌꯦꯡꯕꯗ ꯃꯤ ꯑꯃꯅ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ ꯃꯤ 이나마는 ngasi ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯒꯤꯅꯤꯀꯣ ꯍꯣ ꯑꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤꯅꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯂꯥꯛꯂꯕꯗꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅꯕ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯍꯦꯛꯇ ꯁꯤꯗ ꯑꯋꯥꯗꯕ ꯁꯥꯕ ꯌꯥꯕ꯭ꯔꯥꯕ ꯆꯦꯡ ꯆꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯀꯥꯏꯁꯦ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯅꯪꯅ ꯊꯣꯡꯖꯤꯜꯂꯒ ꯃꯥꯡꯍꯟꯗꯧꯔꯤꯕꯅꯦꯕ ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯪ 이나마 ꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯕꯒꯦ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯁꯨꯛ ꯊꯣꯡꯕꯅꯤ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯦ ngasi ꯊꯕꯛ ꯑꯃ ꯂꯩꯕ ꯆꯥꯛ ꯆꯥꯕꯁꯨ ꯆꯠꯀꯗꯕ ꯅꯈꯣꯏ ꯇꯥꯇꯣꯟꯁꯨꯅꯦ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯅꯣꯏ ꯅꯄꯥ ꯍꯅꯨꯕ ꯑꯁꯤꯅꯗꯤ ꯆꯥꯛ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯗ꯭ꯔꯦꯗꯣ ꯌꯥꯝꯅ ꯆꯥꯔꯕꯗꯤ ꯍꯥꯏꯅ ꯈꯔ ꯌꯥꯝꯅ ꯊꯣꯡꯖꯅꯤ ꯑꯗꯨꯝ ꯂꯦꯝꯗꯨꯅ ꯍꯨꯟꯗꯣꯛꯂꯤꯕꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯅꯄꯥꯅ ꯆꯥ ꯆꯥꯕ ꯍꯦꯛ ꯃꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ngasiꯗꯤ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯂꯔꯣꯏ ꯅꯄꯥꯁꯤꯅ ꯆꯥꯅꯕ ꯆꯥꯛ ꯈꯔꯗꯨꯗꯤ ꯅꯅꯝꯃ ꯑꯍꯜꯗ ꯈꯔ ꯈꯖꯤꯛ ꯍꯥꯞꯂꯣ ꯍꯥꯏꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯗꯤ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯅ ꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯦꯛꯇ ꯑꯋꯥꯗꯄꯥ ꯁꯥꯔꯤꯅꯦꯕ ꯊꯥꯕ ꯃꯥꯗꯤ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯕꯅꯤ ꯃꯥꯅ ꯈꯪꯂꯒꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯃꯍꯥꯛꯅ ꯇꯧꯔꯨꯕꯅ ꯃꯍꯥꯛꯅ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯇꯔꯨꯕꯤꯅ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯄꯥꯃꯨ ꯌꯥꯊ ꯈꯪꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯩ ꯅꯪꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯁꯤꯗ ꯊꯝꯂꯝꯕꯁꯨ ꯌꯥꯔꯣꯏ ꯍꯨꯟꯗꯣꯛꯈꯤꯕꯁꯨ ꯌꯥꯔꯣꯏ ꯅꯄꯥꯁꯤꯗ ꯂꯣꯏꯅ ꯄꯤꯖꯒꯦꯔꯥ ꯅꯪꯅ ꯂꯣꯏꯅ ꯌꯣꯝꯗꯨꯅ ꯅꯌꯨꯝꯗ ꯄꯨꯈꯤꯒꯦꯔꯥ ꯑꯃ ꯇꯧꯒꯗꯕꯅꯤ ꯈꯪꯗꯕ꯭ꯔꯥ ꯆꯥꯛ ꯃꯔꯨ ꯑꯃꯠꯇꯒ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯊꯝꯂꯝꯃꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯤꯡꯉꯣꯜ ꯐꯠꯇꯕꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯕꯥ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨꯗ ꯏꯍꯧꯔꯝꯕ ꯄꯤꯔꯥꯡꯗꯨ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯂꯤ ꯉꯁꯤꯗ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯃꯥꯡꯊꯛꯇ ꯃꯅꯝ ꯑꯁꯤꯒꯨꯝꯕ ꯈꯥꯔꯕ ꯃꯤꯆꯩ ꯀꯌꯥ ꯑꯃ ꯆꯥꯈ꯭ꯔꯦ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡ ꯏꯃꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯏꯃꯥ ꯃꯪꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯁꯨ ꯈꯪꯉꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏ ꯃꯄꯥ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯁꯥ ꯁꯣꯟꯅ ꯂꯩꯕ ꯑꯁꯤꯗ ꯃꯆꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄ ꯉꯝꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯤ ꯏꯄꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯄꯥꯕꯨꯡ ꯏꯄꯥ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯄꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯤ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥ ꯀꯞꯂꯅꯨ ꯏꯆꯥ ꯀꯞꯀꯅꯨꯅꯦ ꯍꯦ ꯊꯕꯥ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯒꯤ ꯃꯇꯝ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯀꯞꯊꯣꯛꯏ ꯃꯪꯒꯤꯅ ꯇꯞꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯠꯇꯁꯨ ꯏꯆꯥꯅ ꯅꯣꯛꯆꯕ ꯇꯝꯖꯕ ꯐꯪꯗ꯭ꯔꯦꯗꯣ ꯐꯠꯇꯦꯗꯀꯣ ꯃꯈꯣꯏꯁꯦ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯒꯗꯕ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯃꯄꯥ ꯑꯩ ꯂꯩꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯕ ꯑꯁꯤꯅꯗꯤ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯏꯆꯥꯒꯤ ꯀꯥꯏꯗꯣꯛꯐꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯗ꯭ꯔꯦ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ
ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯑꯃꯠꯇ ꯆꯥꯛꯂꯝꯂꯦ ꯄꯥꯕꯨꯡ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯀꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯍꯩꯗꯦ ꯅꯤꯡꯉꯣꯜꯒꯤ ꯄꯤꯔꯥꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯧꯕ ꯂꯩꯒꯤ ꯂꯩꯈꯣꯡꯗ ꯇꯥꯕ ꯃꯇꯝꯗ ꯂꯩꯌꯣꯜ ꯀꯪꯉꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯥ ꯀꯞꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨ ꯂꯥꯟꯗꯕ ꯇꯝꯃꯨ ꯂꯩꯔꯤꯕ ꯅꯕꯨꯡ ꯑꯅꯤ ꯅꯅꯝꯃ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯥꯟꯗ ꯂꯥꯟꯒꯅꯨ ꯀꯥꯏꯗ ꯀꯥꯏꯒꯅꯨ ꯐꯅꯗ ꯆꯠꯂꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯄꯥꯕꯨꯡ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯃꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯂꯥꯡꯒꯣꯏ ꯆꯟꯅꯕ ꯍꯣꯠꯅꯧ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯤꯔꯤ ꯇꯥꯛꯄꯤꯔꯤ ꯃꯄꯥꯗꯅꯤ ꯇꯔꯨꯕꯤꯒ ꯃꯆꯦ ꯁꯛꯍꯦꯟꯕꯤꯒ ꯍꯦꯛꯇ ꯂꯥꯎꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯏ ꯇꯔꯨꯕꯤꯅ ꯍꯥꯏ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯅ ꯉꯁꯥꯏꯅ ꯑꯌꯨꯛꯇ ꯑꯗꯨꯛ ꯐꯖꯅ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦ ꯇꯥꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯏꯆꯦꯒꯤꯁꯦ ꯀꯩꯅꯣꯗ ꯍꯤꯡꯅꯝ ꯍꯦꯛꯇ ꯅꯝꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯏꯅ ꯍꯥꯏꯈꯤꯒꯦꯅꯦ ꯏꯆꯦꯅ ꯉꯁꯥꯏ ꯃꯪꯒꯜ ꯋꯥꯏ ꯁꯤꯠꯍꯧꯕ ꯃꯇꯝꯗ ꯑꯩꯅ ꯁꯕꯜ ꯋꯥꯡꯕ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯩ ꯇꯥꯍꯧꯗꯦꯗ ꯑꯗꯨꯗꯤ ꯇꯥꯍꯧꯔꯝꯃꯔꯣꯏ ꯌꯥꯝꯅ ꯇꯥꯍꯧꯔꯝꯃꯔꯣꯏ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯦ ꯃꯇꯥ ꯑꯃꯅꯤꯀꯣ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯑꯅꯤ ꯍꯥꯞꯄ ꯐꯥꯎ ꯍꯦꯛ ꯄꯥꯝꯃꯨꯕ ꯖꯥꯠꯅꯤ ꯑꯁ ꯀꯩꯅꯣꯝꯅꯤꯗ ꯃꯤꯁꯤꯡꯁꯦ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯪꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯍꯥꯏꯖꯈꯤꯅꯦ ꯏꯆꯦꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯑꯁꯤꯒꯨꯝꯅ ꯍꯥꯏꯗꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯍꯦ ꯑꯉꯥꯡ ꯅꯪꯀꯣ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯊꯤꯅꯨ ꯑꯔꯦꯝꯕꯗ ꯅꯆꯤꯟꯗꯣ ꯄꯠꯆꯅꯤꯍꯦ ꯅꯪ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯊꯤꯖꯗꯤꯌꯦ ꯐꯠꯇ꯭ꯔꯤꯕ ꯏꯆꯦꯒꯤ ꯅꯕꯨꯛ ꯆꯦꯜꯂꯗꯨꯅꯤ ꯕꯔꯥ ꯕꯔꯥ ꯍꯥꯟꯅ ꯄꯠꯇꯣꯏꯁꯦ ꯈꯪꯂꯕꯔꯥ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯏꯌꯦꯕ ꯈꯣꯏꯗꯧ ꯁꯥꯎꯒꯅꯕ ꯑꯗꯨꯝ ꯍꯦꯛ ꯁꯤꯜꯂꯦ ꯍꯥꯏꯕꯅꯤꯗ ꯉꯁꯤꯁꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯒꯗꯕ ꯑꯃ ꯂꯩꯕ ꯃꯥ ꯐꯪꯂꯦ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯔꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯄꯥꯕꯨꯡꯅ ꯆꯥꯅꯕ ꯆꯥꯛ ꯈꯖꯤꯛꯇꯪ ꯊꯣꯡꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯡꯕ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯉꯁꯤꯇꯪ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯄꯥꯕꯨꯡꯅ ꯆꯥꯅꯕ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯒꯦꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯤꯕ ꯑꯁꯤꯅꯤꯅꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯕꯅꯤ ꯀꯩꯅೋ ꯃꯤꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯏꯔꯥꯜ ꯊꯪꯖꯤꯜꯂꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯃꯅꯦ ꯃꯀꯨꯕꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯕꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥꯒ ꯌꯥꯝꯅ ꯇꯧꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯒꯦ ꯁꯤꯅꯤꯅꯦ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤꯅꯦ ꯌꯥꯝꯅ ꯇꯧꯅꯨ ꯈꯔꯁꯨꯅꯦ ꯐꯅ ꯂꯩꯊꯣꯛꯄ ꯇꯝꯃꯨ ꯏꯕꯦꯝꯃ ꯍꯔꯦ ꯅꯣꯛꯇꯧꯗ ꯉꯥꯏꯗꯀꯣ ꯃꯤꯁꯤꯡꯁꯦ ꯎꯊꯣꯛꯄꯅꯤꯍꯦ ꯃꯤꯁꯤꯡꯁꯦ ꯅꯠꯇꯦꯅꯦꯍꯦ ꯄꯥꯕꯨꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯪꯁꯣꯟꯗꯨꯅ ꯈꯪꯅꯥ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯊꯥ ꯑꯃ ꯃꯌꯥꯗꯤ ꯁꯨꯔꯝꯂꯅꯤ ꯃꯁꯤꯗꯕꯨ ꯏꯆꯦꯅ ꯅꯣꯡꯃꯇ ꯄꯥꯕꯨꯡ ꯑꯁꯤ ꯃꯆꯥꯎ ꯍꯥꯏꯅ ꯄꯤꯖꯈꯤꯕ ꯌꯥꯎꯕꯔꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯆꯤꯜ ꯑꯁꯤ ꯌꯦꯡꯉꯣꯕ ꯄꯤꯖꯕꯗꯤ ꯊꯝꯈ꯭ꯔꯣꯅꯦ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯁꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ ꯌꯥꯋꯣꯟꯗꯨꯅ ꯅꯩꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯣꯡꯃꯇ ꯏꯆꯦꯕꯨ ꯄꯥꯕꯨꯡꯒꯤ ꯈꯨꯗꯩ ꯃꯇꯠ ꯑꯃ ꯁꯨꯕꯤꯔꯕ꯭ꯔꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯀꯣꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯉꯥꯡꯕ ꯌꯥꯔꯦꯅ ꯅꯪ ꯄꯉꯥꯡ ꯉꯥꯡꯕ ꯇꯧ ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯨꯀꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯥꯟꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯦ ꯅꯣꯡꯃꯇ ꯁꯦꯕꯥ ꯇꯧꯕ ꯅꯠꯇꯦ ꯉꯁꯤꯇꯪ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯐꯔꯛ ꯇꯥꯕꯒꯤ ꯄꯥꯕꯨꯡꯒꯤ ꯆꯥꯛꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯐꯥꯎꯕ ꯍꯥꯞꯇ꯭ꯔꯤꯕꯅꯦꯕ ꯑꯩ ꯅꯪꯗꯧꯅ ꯅꯕꯨꯛ ꯐꯠꯇꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯕ ꯑꯣꯏꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯌꯥꯔꯦ ꯈꯪꯉꯦ ꯅꯕꯨꯛ ꯆꯦꯜꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯉꯥꯏꯕ ꯇꯥꯏ ꯌꯦꯡꯕ ꯇꯥꯏ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯩ ꯉꯥꯡꯅꯩ ꯈꯠꯅꯩ ꯊꯕꯥꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝꯃ ꯑꯇꯣꯝꯕꯤꯗ ꯍꯥꯏ ꯅꯃꯥ ꯌꯥꯔꯅꯤ ꯄꯥꯕꯨꯡꯒꯤ ꯑꯩꯅ ꯆꯥꯛ ꯈꯔ ꯄꯤꯖꯔꯦ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯊꯣꯔꯛꯇꯨꯅ ꯎꯔꯦꯗꯅ ꯅꯅꯝꯃ ꯑꯍꯜ ꯑꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯍꯥ ꯐꯠꯇꯕꯤ ꯅꯄꯥ ꯑꯅꯥꯕꯁꯤꯒꯤ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯂꯒ ꯃꯥꯅ ꯄꯤꯖꯅꯤꯡꯕ ꯅꯠꯇꯤꯌꯦ ꯏꯅꯝꯇꯣꯟ ꯌꯥꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯩꯅ ꯄꯥꯕꯨꯡ ꯆꯥꯛ ꯄꯤꯖꯔꯦ ꯌꯥꯔꯦ ꯃꯁꯤꯗ ꯇꯔꯨꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯗꯨꯅ ꯀꯔꯤ ꯌꯥꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯅꯅꯝꯃ ꯑꯍꯜꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯒꯥꯏꯗꯨꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯅ ꯂꯥꯜꯂꯤ ꯅꯅꯝꯃ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯅ ꯆꯨꯝꯃꯤ ꯑꯁꯤ ꯅꯠꯇ꯭ꯔꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯏꯅꯝꯃ
inamagi wakhal do onari mapa hanuba anaba sibu ayok numidangi mathibong pijadun thagliba aibuna aran batahan ba phai phai yengoba asi yongna ibu usitam nang ne nang ngasi haibu numit asidagi ne yum sida khongol tarak bayar song chang bayaroi ba aibu hekta changhan hatba napa hanuba asibuna aina yengsilaga migi wangang ba aina laiba yumda dine nang changlak bayar nang na changge hairagana nang na ninjabana nama halgida oina changu he mi masak khangdaba saradana thik tawge changlakadu asumna yamna sauna haiduna makhom phat thangki masida thaba mathamai kaina inamtot kaino inamtot na haidubo ai lankre inamtot mana haiba waga tada khai changkre thaba tawpham khangde tasingna mahakna haiba wahaida soikrabara haina khalai manamma atombi yamna saukhre haiba mahak khangli sakhenbina haiphet changsinduna tawja sai siyemuni onto na sunuk sikre magi matawse ibema kaisu khalun mana ngang sakpa wabu waro kari su khalunu sinangi na yumni kaino adom lau adom chango adugane ai khoirom da kaidi pak hek changlakanuda aina haidine nangbu nuksidraduna haiba nate ko ningol haiba simaktabu mapam lamdamda laklabadi yumjawda changadabanido nate nangbu chatlage haina thogla abro inama imai hek bema kari su khanusi aidine nanamma atombi asibu mi ma oinaga khanbi ba jana teda chango imungda thengni ko nganna na yumda han ko ase mata ma tawani kho kha mu kamlakani chango thaba ma khong thangduna tapna changki sakhenbina mathanta haije phattaba ama masasida adam sagonari asigamba magi matawasidani aina halani se hanna phawba yengloi haini yengjibase aina haidi ngasi do machakto pabongi khara hapiro haina aigi inakta changlaaga hairudana adusu nati sambal wangma asida leplaga hekta koirauga lawradana magi mawong adudi aibu usitabani aduna isu thawaina haploi haina haptribani ngakha nangumanasu aibu hekta usitaba yabra tawribani aisu thawaina angang nang tanade aingodagi ngamhallaroi haidana mamai hotlaiduna masu imungda changki henjinba yanadabi mau ani khakni krak he yengsinai thaba mapagi manakta tapna amuk changi magi thamoi dita singna kairi manamma atombigi hauchiki wahai adubu mahakna amuk makha tani yum masida makhong thangduna changlakpa ngamkhidra adubu leiriba solaba mapa asigi khallaga mahak pumnamak tungoinara matari mapabu yengduna tapna pabong nachamuk chatlagi hari nganna halu pabong chak matam naina chawko pabong thun hakjang kan khataba yadabani oi ipa chaki pabong nacha chatli haiduna mana purakpa khawdu paiduna amuk thokre makhong thangna thaba manakom aduda mana mabu yum aduda amuk hana khungul tarakpa yaroi haina haikiba waphamdu hanjin taduna leiri numidangni tarubi imungi thabak mana amate hek tawde maisu thandi magi phamungda oini hiplagale masa adu sauningbana mafam marang ama hek khangde khombana magi nupibu tanaba mawungda nangbu leibro mai langka amada thangdatribasibu kaidore haibano ai phamungda lei kaidoraba ma ha mai asidadi chukhallaga thanba yaidana karigi maino thaloi haina thandribani ai khomba magi nupido mihul ama tawna leirame haiba khangli aduna mana tapthaduna nangbu kaidoragene makhoi taton ai yamna sauningi ai ngasidi yamna sauningi haribasini adubo kaidorage nati nangna marup ama hobudu kairabra kaino kadaidagi wana aduna adugi maram nate aigi sidi adudi kaidoraba nangonda kanana lakchakragene ho nachal nupi sak phajabido ngasi laklami aikhoi bimaba mana kaidoraba mahak phattabini ko mahak ningol yum gai haibido mahak aikhoi bimana kaidoramage haiba mana aibu ngasi natai ma sigi mamangda chang hat kredana ayamna sauningi hariba sini adu marondo lekhaidana ingonda amukta hayu kaidoge tarubina sauna pau tambi ho napa hanuba annaba sidinya seba pomna mangna aina tawba aduga mana aibu mi thana taba natai ma kimi changdaga changlaga hekta wangang khribani wafam asi tabada khombasu haife chawningna kaino ni maba
ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯒꯦ ꯃꯥꯕꯨ ꯄꯨꯝꯅꯃꯛꯅ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯗꯤ ꯑꯩꯅ ꯅꯄꯥ ꯑꯅꯥꯕꯁꯤꯒꯤ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯁꯦ ꯑꯔꯤꯕ ꯂꯣꯏꯅ ꯇꯥꯔꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯧꯔꯣꯏꯕ ꯀꯅꯥꯒꯤ ꯁꯦꯕꯥ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯏꯔꯣꯏ ꯌꯥꯡ ꯑꯁꯤ ꯇꯦꯛꯄ ꯃꯈꯩ ꯑꯩꯅ ꯇꯧꯔꯒ ꯑꯩꯕꯨ ꯃꯤꯊꯥꯅꯗꯕ ꯅꯣꯡꯃꯇ ꯅꯇꯩꯃ ꯑꯁꯤꯅ ꯂꯥꯛꯂꯒ ꯅꯄꯥꯁꯤꯒꯤ ꯈꯨꯗꯩ ꯃꯇꯠ ꯑꯃ ꯁꯨꯕꯤꯔꯕ ꯅꯠꯇꯦ ꯑꯉꯥꯡ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯏꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯪ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯆꯦꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯤꯡꯂꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯗꯨꯃꯛꯇꯤ ꯅꯪꯁꯨ ꯀꯩꯅꯣ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯕ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯕꯨ ꯀꯔꯤꯗ ꯍꯦꯜꯂꯤꯒꯦ ꯃꯥꯅ ꯂꯥꯛꯂꯁꯨꯅꯦ ꯃꯔꯥꯏꯅ ꯃꯥꯅ ꯅꯤꯡꯖꯕ ꯃꯅꯝ ꯑꯍꯜ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯖꯁꯅꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯆꯪꯕ ꯈꯛ ꯌꯥꯔꯣꯏꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯤꯅ ꯃꯥꯒꯤ ꯀꯜꯂꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯪꯒꯤ ꯇꯥꯏ ꯁꯣꯜꯂꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯆꯥ ꯃꯃꯧꯒꯤ ꯃꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯅ ꯍꯤꯡꯂꯤꯉꯩ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨ ꯏꯟꯊꯣꯛꯄꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯈꯛ ꯈꯥꯡꯕ ꯉꯝꯗꯦ ꯂꯩꯃ ꯅꯪꯕꯨ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯎꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯏꯅꯥꯛꯇ ꯍꯜꯂꯛꯈꯣꯕ ꯑꯃꯠꯇ ꯌꯥꯎꯖꯕ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯈꯟꯗꯣꯛꯇꯅ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯂꯩꯃ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯒ ꯂꯩꯃꯒꯅ ꯑꯃꯨꯛꯇꯣꯏꯕ ꯊꯕꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯪꯂꯨꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯀꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯦꯊꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯗ ꯍꯥꯏꯔꯤ ꯌꯦꯡꯉꯣꯏ ꯆꯥꯛꯇꯣ ꯏꯃꯥ ꯇꯧꯔꯒꯦ ꯅꯄꯥꯕꯨꯡ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯣ ꯏꯃꯥ ꯌꯥꯅꯤꯗ ꯅꯃꯧ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯃꯥ ꯇꯧꯔꯒꯦꯅꯦꯍꯦ ꯌꯥꯔꯦ ꯅꯪ ꯂꯣꯏꯁꯤꯟꯖꯔꯨꯁꯨ ꯅꯄꯥꯕꯨꯡꯅ ꯅꯪ ꯎꯅꯤꯡꯂꯝꯒꯅꯤ ꯊꯕꯥ ꯃꯐꯝ ꯑꯁꯤꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ 마ꯁꯨ ꯋꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯗ ꯃꯐꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯊꯕꯥ ꯃꯌꯨꯝ ꯊꯣꯡꯒꯥꯜ ꯅꯛꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇꯦ ꯅꯍꯥꯟ ꯃꯅꯝꯃꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯁꯨꯡꯆꯪ ꯆꯪꯕ ꯌꯥꯔꯣꯏꯕ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯍꯟ ꯍꯥꯠꯄ ꯆꯞ ꯂꯦꯞꯄꯤ ꯊꯕꯥ ꯃꯅꯝꯃ ꯑꯇꯣꯝꯕꯤꯗꯨ ꯃꯍꯥꯛ ꯀꯤꯖꯔꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯕꯗꯤ ꯆꯪꯅꯤꯡꯂꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯈꯨꯝꯁꯤ ꯀꯗꯥꯏ ꯃꯍꯥꯛ ꯂꯦꯞꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯕꯨꯡ ꯑꯍꯜꯅ ꯇꯨꯡꯗꯒꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯅ ꯂꯥꯛꯑꯣꯗꯅ ꯌꯨꯝꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯥꯆꯥꯎ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯊꯕꯥ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯌꯨꯝꯖꯥꯎꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅꯤ ꯇꯔꯨꯕꯤꯅ ꯀꯟꯅ ꯍꯥꯏꯔꯤ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯊꯣꯛꯄꯤꯔꯅꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯅꯕ ꯊꯕꯛꯀ ꯁꯤꯜꯂꯅꯨ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯩ ꯁꯔꯨꯛ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯅ ꯍꯥꯏꯕ ꯍꯧꯕꯤꯔꯨꯔꯣ ꯀꯔꯤꯒꯤ ꯍꯣ ꯅꯣꯏ ꯅꯄꯥꯁꯦ ꯁꯤꯗꯧꯔꯦ ꯁꯤꯔꯝꯗꯥꯏꯒꯤꯅꯤ ꯃꯍꯥꯛꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯤ ꯃꯤꯅ ꯇꯥꯕ ꯍꯩꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯥꯍꯦꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯅꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯈꯣꯝꯕꯅ ꯇꯞꯅ ꯍꯩ ꯄꯥꯕꯨꯡꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯅꯥꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯤ ꯈ꯭ꯋꯥꯏ ꯑꯃꯠꯇ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ ꯅꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ ꯑꯁꯨꯝ ꯐꯃꯨꯡ ꯑꯁꯤꯗ ꯀꯨꯟꯗꯨꯅ ꯑꯩꯕꯨ ꯇꯨꯝ ꯑꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯍꯣ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩ ꯋꯥꯔꯦ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯖꯔꯕꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯑꯃꯠꯇꯅ ꯎꯕꯤꯕ ꯅꯠꯇꯦ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯇꯥꯗꯣꯏꯕ ꯍꯣꯏꯕ ꯌꯥꯔꯤꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯉꯥꯡꯂꯅꯨ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯐꯠ ꯊꯣꯡꯗꯣꯛꯎꯔꯣ ꯑꯩ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯍꯣ ꯊꯣꯡꯖꯔꯨꯒꯦ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯒꯦ ꯇꯧꯕꯒ ꯌꯨꯝꯖꯥꯎꯗꯨ ꯇꯝꯅ ꯃꯆꯜ ꯅꯨꯄꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯃꯗꯨꯗ ꯀꯅꯥꯅ ꯃꯥꯗꯤ ꯁꯤꯗ ꯆꯪꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕ
ꯃꯈꯨꯠꯇꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯍꯩ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯗꯣ ꯂꯦꯞꯄꯨ ꯃꯗꯨꯗ ꯂꯦꯞꯄꯨ ꯅꯪꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯅ ꯆꯪꯂꯛꯑꯣ ꯍꯥꯏꯒꯦ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯂꯦꯞꯄꯣ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯛ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯤ ꯇꯔꯨꯕꯤꯅ ꯃꯈꯥ ꯇꯥꯏ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯎꯊꯣꯛꯅꯁꯨ ꯅꯃꯥꯏ ꯊꯥꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯕ ꯈꯪꯉꯨꯀꯣ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯏꯀꯥꯏꯕ ꯈꯔꯁꯨ ꯈꯪꯉꯨꯀꯣ ꯅꯪ ꯋꯥꯐꯝ ꯑꯁꯤꯗ ꯇꯨꯡꯗꯒꯤ ꯈꯣꯝꯕꯅ ꯀꯩꯅꯣ ꯃꯤ ꯅꯪꯕꯨ ꯅꯆꯜ ꯅꯨꯄꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯣ ꯍꯥꯏꯔꯤꯅꯦ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯆꯜ ꯅꯨꯄꯤꯅꯦ ꯃꯁꯤ ꯃꯥꯅꯦ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯪꯁꯤꯗꯤꯕ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯅꯨꯄꯥ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯩꯅꯣ ꯅꯪꯒꯤꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯒꯤ ꯋꯥꯔꯤꯔ ꯍꯥꯏꯕ ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯅꯇꯩꯃꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯈꯛ ꯆꯪꯕ ꯌꯥꯔꯣꯏ ꯆꯪꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯇꯩꯃꯒꯤ ꯃꯌꯨꯝꯗ ꯆꯪꯖꯁꯅꯤ ꯍꯩꯇꯧꯉꯝꯕꯤ ꯅꯃꯥꯏꯗ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯣ ꯃꯁꯤꯗ ꯁꯅꯥꯍꯜꯅ ꯈꯣꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯏꯆꯜꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯣꯏꯕ ꯅꯪꯕꯕꯨ ꯉꯝꯃ ꯅꯠꯇ꯭ꯔꯥ ꯇꯥꯆꯧ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯀꯩꯅꯣꯗ ꯏꯇꯩ ꯏꯟꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯈꯛꯇꯧꯅꯨꯗ ꯀꯔꯤꯒꯤꯅꯣ ꯏꯆꯜꯕꯨ ꯅꯪꯅ ꯌꯨꯝ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯗꯤ ꯏꯇꯩ ꯅꯆꯜ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯉꯝꯃꯤ ꯃꯄꯥ ꯍꯅꯨꯕ ꯑꯅꯥꯕ ꯑꯁꯤꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯩꯅ ꯇꯧꯔꯒ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯋꯥ ꯍꯦꯛꯇ ꯉꯥꯡꯉꯤꯅꯦ ꯊꯕꯛꯅ ꯑꯩꯅ ꯇꯧꯕ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯃꯥ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯃꯁꯤꯗ ꯁꯈꯦꯟꯕꯤꯅ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯆꯜꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯣꯏꯗꯣꯏꯕ ꯑꯩ ꯂꯩꯔꯤ ꯃꯅꯝꯃ ꯑꯍꯜꯂꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯩꯅ ꯄꯨꯁꯤꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯈꯨꯠꯇ ꯇꯥ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯉꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯃꯁꯤꯗ ꯇꯔꯨꯕꯤ ꯁꯥꯎꯕꯅ ꯂꯣꯏ ꯂꯦꯡꯉꯨꯅꯦ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥꯕ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯊꯤꯡꯗꯧꯔꯤꯕ ꯍꯣ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯊꯤꯡꯂꯤꯕꯁꯦ ꯊꯤꯡꯂꯗꯤ ꯊꯤꯡꯉꯣꯅ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯊꯤꯡꯉꯣꯕ ꯑꯩꯅ ꯉꯝꯂꯒꯅ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ ꯇꯔꯨꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯜꯂꯕ꯭ꯔꯣ ꯅꯪꯅ ꯍꯦꯛꯇ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔോ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ ꯏꯅꯃ ꯊꯕꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯇ ꯀꯟꯅ ꯆꯤꯡꯅꯩ ꯃꯁꯤꯗ ꯁꯅꯥꯍꯜꯅ ꯈꯣꯝꯕꯗ ꯏꯅꯧ ꯏꯕꯨꯡꯉꯣ ꯀꯝꯗꯧꯁꯦꯕ ꯍꯧꯖꯤꯛꯄꯣ ꯇꯥꯆꯧ ꯁꯤꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯁꯨꯝ ꯃꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯌꯥꯔꯔꯣই ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯇꯥꯆꯧ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯇꯝꯅ ꯐꯠ ꯆꯪꯂꯒ ꯆꯩ ꯑꯅꯤ ꯐꯠ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯆꯧꯁꯦ ꯇꯔꯨꯕꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯈꯛ ꯆꯪꯍꯜꯂꯣꯏꯌꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯦꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯣ ꯑꯩꯗꯤ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯐꯠꯆꯗꯕ ꯅꯪꯅ ꯍꯥꯟꯅ ꯍꯧꯕꯒꯤꯅꯦ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯎꯅꯩ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯁꯅꯥꯍꯜꯒ ꯈꯣꯝꯕꯒꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯟꯕ ꯍꯧꯋꯤ ꯑꯅꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯃꯨꯛꯀ ꯀꯜꯂꯤ ꯑꯃꯨꯛꯀ ꯐꯨꯏ ꯁꯛꯍꯦꯟꯕꯤꯒ ꯇꯔꯨꯕꯤꯒ ꯃꯈꯨꯠ ꯊꯥꯗꯣꯛꯅꯩ ꯃꯁꯤꯗ ꯊꯕꯥꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯂꯦꯞꯄꯣ ꯏꯅꯝꯃ ꯑꯅꯤꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯥꯆꯧ ꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯁꯅꯥꯍꯜꯅ ꯅꯅꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯤꯡꯉꯣꯜꯕꯨ ꯂꯝꯂꯥꯟꯕꯤꯒꯝꯅ ꯈꯜꯂꯤꯅꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗꯕ ꯐꯨꯒꯗꯕꯅꯤ ꯈꯔ ꯌꯥꯝꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯌꯥꯔꯤꯕ ꯇꯥꯆꯧ ꯑꯁꯨꯝꯅ ꯇꯧꯍꯩꯗꯦ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯆꯤꯟꯗ ꯀꯩꯗ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯆꯜꯕꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯣꯏꯗꯣꯔꯤꯕ ꯌꯨꯝ ꯑꯁꯤ ꯏꯆꯜꯒꯤꯅꯤ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯏ ꯃꯕꯨꯡ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯇꯥꯇꯣꯟ ꯌꯥꯔꯤꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠꯇꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧ ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯋꯥꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯛꯂꯕꯗ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯇꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯛꯏ ꯊꯕꯥꯅ ꯇꯞꯅ ꯇꯥꯆꯧ ꯇꯥꯇꯣꯟ ꯅꯆꯜ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯔꯤꯒꯤ ꯏꯆꯜꯅ ꯆꯠꯇꯣꯏꯕ
ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯒꯗꯕꯅꯤ꯫ ꯅꯤꯡꯒꯣꯜ ꯃꯄꯣꯛꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯤꯡꯒꯣꯜꯕꯨ ꯂꯝꯂꯥꯟꯕꯤꯔ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯒꯣꯜꯒꯤ ꯃꯔꯥꯏꯕꯛ ꯀꯗꯣꯝꯗꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯏꯕꯦꯝꯃ, ꯏꯅꯝꯃ ꯂꯥꯜꯂꯦ꯫ ꯏꯅꯝꯃ ꯇꯁꯦꯡꯅ ꯏꯆꯜꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯏꯅꯝꯃꯅꯁꯨ ꯏꯆꯜꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯨꯏ꯫ ꯕꯦꯝꯃ, ꯏꯅꯝꯃꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯏꯅꯝꯃ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯥꯕꯨ ꯂꯥꯟꯅ ꯈꯟꯗ꯭ꯔꯦ꯫ ꯊꯕꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯊꯕꯥꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯀꯌꯥꯗꯣ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯒꯤ ꯁꯦꯟꯗꯣꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯃꯇꯝꯗ ꯊꯕꯥꯅ ꯇꯔꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ꯫ ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦꯅꯦ ꯊꯕꯥ꯫ ꯏꯅꯝꯃ, ꯌꯥꯔꯤꯁꯦ, ꯅꯆꯜ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯅꯆꯜꯒꯤ ꯍꯥꯏꯕꯨ ꯅꯆꯜꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯌꯨꯝ ꯑꯁꯤ ꯏꯆꯜꯒꯤꯅꯤ꯫ ꯏꯆꯜꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯣ꯫ ꯏꯅꯝꯃꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤꯅꯤꯍꯦ꯫ ꯏꯅꯝꯃ, ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫